Maitai Pang Council ki Maigai dagi Manipur Praja Miyam da amadi Maru oina khanghanjani gi maramdi inau nauna handakta Manipur asida jati furup kaya khunda minariba sigi marak asida Ramananda kauba pastor ni haijaba masana masabu pastor ni ain haijaba magi cherol asida akoigi yam akoi thenajare akoi council na thenajabada panganda Christmas maya pangan na boy palina ki way ram gani mana sansi mo ay ka lang pukan sila lambi da sansi kun kraba sansi na kun krati pa ugot ya ay iyo dasi noy cheng na ra sini koina haije ningi si sumaina pangan maitai pangal busu yam usit thawai da bagi taita san kunba san ching bagi taita yam na slang oiba language amada san mathunda umuro chanba moro powder hapchanba adugumba descended mama masugumba public ke before the public as a pastor amani di haijaraga masana masabu pastor ni hairagadi magi the way of preaching sikra maina prajada convince tawgani preaching tawgani noble and humble adugumba te yengo sugumba pastor ni hairaga business ki minded oraga tonganba maitai ichilinau singi furup puchu sajal busu haudong ni haibumba tonganba maitai gi laini laison teragi dharma gi chanabi adugumba nati oiba parampara kaya sibu khungoi naraga tin chichen bagi kaya thengnai loina masi marakta warning sok singi kya sulaikre maruina khoina lakchani gi je maitai pangal community bu sitabu moda sanpuraga yam handhabagi mong amada akhoigi umuro kitab ta singbo language am sijane Mr. Ramananda angawba apangba nangonda as a president amoina hajira fatali in hairisi nang karamba preacher karamba debate on sige kadawaida nang thenarga debate ngang sige any nangi mafam ama hayu nang bo koina mai pangal council ge invite tori semjin sajin ba fabrication oiba story adugumba aduna dharma gi mingda lalolaga kabar tawraga maitai hulaga pangan hulaga tribe chininaw singda amak onsan ba mingna sanem leba adugumdo world islam haibase akoi gi pangan haina khangraba manipur da yelhongmi amoina khangnaiba indigenous oina pangan ajobani the world islam chalibase si yam phajaba akoi gi world akoi gi scholar se zakir naik na piribe preaching the tambo scholar sing the tammo any Christianity any dharma jati da karamaina behave to bage karamaina noble preaching to bage aduga masagi embrace lakna bo nei nangdi acting tawraga lila drama gi type da tawsannaraga dharma amabu hullaga nattaba wahi wata season naraga impress tawnaba you are trying to impress with the another communities nang se pastor ni haibagi gunnamata chende you are insane you are insanity nang se angawo mi mani aduna debate amtang pame aduna dharma sida karim kathai na bhai base tongan bo wafam ni nang tawgunu nasagi popularity tan gi har gadi tasena bible bu tasena ba paraga teaching tawga phajaba way da taw the way of nang teaching method tuna mi se masa gi lining laison magi Indian constitution ki matung inna apam dharma se masa gi faith ni adu nang ngasi dagi MPCM gi maigai dagi warning oina piri bisini numit chaghen tha akhoi gi taraga tare ni subani hoji today ngasi akhoi gi day 17 of the Ramadan holy month and fasting ni the most holiest and the purest akhoi gi month se si oire akhoi saw kaya le hening de aduna haijening di roja akhoi gi after akhoi chaghen tha si loire ba matu eid ki matung da fajara debe nam tang tawna si nang mafam chaba mafam da akhoi invite ro natragana akhoi invite torokani natragana mamang da nang sengdok piro wa mafam se counseling maigai thang Kairao Assembly Constituency ki manung channel laiba Lembukul Village rangarang numidang yum yauna phaugai amadi sangoi mai na tumna chakre mai chakpagi thongdok asi ngarang numidang pung 8 ni fu chatpa aduwai da thokibani mai na tumna chakraba yum amadi phaugai adu village asigi aring chithung koba mioi amagini hairi imung asigi mioi singna numidang gi chak
चाबा तोक्लबा मतुंगदा फमुंग चंगदुना तुमननबो तौरिङैदा मई असि खंगहौदना चाकलखिबनि हाइरि मई चाकपा हौरकपदगी युम असिगी मपु अरिंग चिथुंग अमदी महाकी इमुंग यावना खुंजासिंगना मई अदु मुथतनबो होनखि मई मुथतनबो होनरिङैदा यारिपोक फायर ब्रिगेड सु लाक्तुना मई अदु मपुंग फाना मुथतपा ngamखि अदुबु युम अदु पकागी युम नतबना फायर ब्रिगेड लाक्पा मतमददी मई अदुना संतोक्तुना अयाम्बा सरुक चाखिबना युम संगोई चाखुम यावना फौगैदा थंबा फौबेक हुमुद्रा अमदी युमदा लोइबा येन nganuna चिंगबा मैना तुमना चाक्तुना अमांगता थोखरे हाइरि मई मुथनबो होनबदा युम असिगी मपु अरिंग चिथुंगसु मैना मसादा खरा चाकपदगी मनांगनकपा प्राइमरी हेल्थ सेंटर द पीखी हाइरि